Malem gi mafam sinba thungna pangthoknabagum Manipur leingakki Directorate of Environment and Climate Change ki mityeng makha da ngasi Thoubal District ki Heirok Part 2 Bamol Leikai Community Hall dasu World Ozone Day gi Thouram Pangthokkhre Montreal Protocol Advancing Climate Action haiba hiramda Environmental Information Awareness Capacity Building amadi Livelihood Program EIA CP Hub Manipur na sinduna pangthokpa Thouram aduda Manipur leingakki Directorate of Environment and Climate Change ki Development Officer su oiriba EIA CP Hub Manipur gi Coordinator Dr. L. Bizen Maitena Athoiba Mithunglen Educationist and Social Motivator A. Premananda Sarmana Thouram Mapu EBC Club ki Secretary TH Boboy Singha Tree Planters Organization for Safe Environment ki Secretary N. Bizen Maitei Amadi Eco Network Heirok ki President Sintha Laisramna Akhanaba Mithunglen Singh oina saruk yaki Thouram aduda Manipur University ki Department of Biotechnology ki Guest Faculty Dr. Leima Pokpam Tikendra Singha Directorate of Environment and Climate Change Wetlands ki Project Assistant Konthaujam Pusparani Devi Amadi Department asigi Development Officer Dr. L. Bizen Maitena Research Person oina wangangki Development Officer Dr. L. Bizen Maitena Fongdokhibada Malem asida thawai panba jibasingna hingba ngamliba asi Malem asigi kuyom ama oiriba ozone layer asi leibadagini haibasi aikoi khudingmakna khangnarabani aikoi bu sembiriba isorgumlaba kuyom asi horakpada scientist singna achouba thodang lauduna mensinaba hotnarabasu kuyom asibu kanbada Malem asida leiriba miyoi khudingmakki thodang lei kuyom asi kaihangadaba thabak thoram sing asidagi thadok minaraga ozone kanbada thodang lauminasi haina Dr. Bizenna miyamda appeal tawki ayamadi khungangda lebani bharat aije jo prithvi ki ona jo rural area na city ki jaga na khati khaktani adra khungangda leba miyam atra prithvi mi billion target muk leba 6.56 joraba billion jina apika pikwa wakalonda apika pikwa thabak khara jim thong nai dana khaktana torpu taragadi ozone kanbagi scientist sing honari achongbai report sida aikoina chainga ko pigane hoi honari amkana ozone ji semaga aikoina laboratory da sunglaga balloon da pukhat laga mathak da pokhaya laga hodana leriba jaga ji mention